Ali Larijani hatkibagi khoisaunaraba Iran na Israel tamna misal kaya kapsitkhre. Iran gi Supreme National Security Council Secretary Ali Larijani Israel na hatkraba matungda khoisaunaraba Iran na Israel gi mathakta Khoram Sahar for misal yauna akanma mawongda landaki Iran na chuthakiba akanma landa aduda East Tel Aviv ki Ramat Gan da miyoi ani hatki Ali Larijani Israel gi airstrike na hatkraba matungda Iran na yumlon na bada leiba Gulf leibak singi mathakta ख्वाइदगी नौबा मिसाइलसिंग कापसेनुना लंदाखी इरान सऊदी अरेबिया की ईस्टर्न प्रोविंस याउना कुवैत बहरेन कतार अमसुंग यूनाइटेड अरब इमिरेट्स ता अकन ममोंग लंदाखी इरान की सुप्रीम नेशनल सेक्यूरिटी काउंसिल की सेक्रेटरी अली लारिजानी हाटखरबा मतुंगदा लेबा अदुगी रिवोल्यूशनरी गार्ड ना सेंट्रल इजराइल की तोंगान तोंगान मफम सिंगदा मिसाइल कापसेनुना लंदाखी हाइडी हानागी पार्लियामेंटरी स्पीकर ओइरंबदा नतना लेखिद्रबा सुप्रीम लीडर अली खमीने की सीनियर पॉलिसी एडवाइजर ओइना थौ पुरंबा अली लारिजानी ना लेखिद्रबा तारगसु इरान की न्यूक्लियर की लालोंग होंगलोय हाइना रिवोल्यूशनरी गार्ड ना फोंदोरखी नाकल अमरोम द वेस्ट एशिया द सोंगनरी बलानसी नुमित तरागा मापनी सुरकपगा लोइनना इरान की इंटेलिजेंस मिनिस्टर स्मेल खटिब्सु तेहरान द चथकिबा इजराइल की एयर स्ट्राइक द हाटख्रे हाइना इजराइल की डिफेंस मिनिस्टर इजराइल कटर्स ना फोंदोख्रे इजराइल की डिफेंस मिनिस्टर इजराइल कटर्स की ऑफिस ना फोंदोरकपा वारोल अमदा इजराइल ना चथकिबा एयर स्ट्राइक द इरान की इंटेलिजेंस मिनिस्टर स्मेल खटिब हाटखिबनी इजराइल की कमर्शियल हब टेल अविव इरान मिसाइल कापसिनुना लंदारखिबदा मियोय अनि सिख्रे हाइना इजराइल की मेडिक्सिंगना फोंदुरखिबगा लोइनना इरान की लांदा अदुदा लेबा अदुगी ट्रेन सर्विस दसु चाउना अमांगता पिखि हाइरी इजराइल ऑथोरिटी सिग्ना फोंदुरखिबदा करक अहिंग इरान चथरखिबा लांदा अदुना सेंट्रल इजराइल द लेबा तुंगान तुंगान मफम कयादा चाउना अमांगता थोगनखि इरान की लांदा अदुदा चेक्सिन थरंग लौखटपा ओइना इजराइल ना मफम कयादा साइरेन खोंगदुना मियामबु चेक्सिन लेनबा खंगनखि लाना सिगा मरी लेनना वागदाकता लेबा यूएस एम्बेसी दसु नौना ड्रोन की लांदा चथखि हाइना अनादोलु correspondent na फोंदोख्रे मेमोरेंडम ऑफ सेटलमेंट खुयेक पिनखिबदा कुकी इन पिना थागलकली था सिगी तरागा मंगादा साम लेंगाक अमदी कुकी स्टेक होल्डर सिंगगी मरक्ता खुयेक पिनखिबा मेमोरेंडम ऑफ सेटलमेंट MOS असी यामना अफबा अमदी इंग तप्पा चौखत थरंग लेहनबगी लंबी अमनी हाइना कुकी इन पिना थागत फोंदोरकली मपाना पोंगबा पाव अमना हाई MOS खुयेक पिनखिबा अदुना आसामगी मफम सिंगदा कुकी ना खुंदाबा मफम सिंग कार्वी अंगलोंग अमदी दिमा हसाउदा कुकी वेलफेयर डेवलपमेंट काउंसिल KWDC साफोंबा ngमखिबनी मतम सांगना लेरकलबा इशूसिंग लेंगांगलोन चौखत थरंग मही मसिनगी लम अमदी कल्चर योखनबगी मतांगदा काउंसिल असिना वाफम कया पुखटपा ngमलगनी कुकी इनपी असम कुकी नेशनल असेंबली ऑफ असम अमदी मखल मखा कयागी सस्पेंशन ऑफ ऑपरेशन द लैरिबा कुकी ग्रुप सिंगना लौरिबा थौदांग सिंग सिंथानिंगाइनी लोइनना चीफ मिनिस्टर हिमंत बिस्वा शर्माना लुचिंगबा असम लेंगांगना कुकी सिंगी स्टेक होल्डर सिंगी मरक्ता सेटलमेंट पुरकपा सिमक थागतनिंगाइनी MOS खुयेक पिनख्रबनिना चेरोल असिदा पल्लिबा प्रोविजन सिंग मतम अमदी मतिक चाना पाइखटपा मथौ ताई हाइडी US na Iran da khomi lanmi thajinbada akiba leite haina President Donald Trump na phongdokre US na Iran da khomi lanmi thajinbada akiba leite haina President Donald Trump na phongdokre report asigi matung ina America gi President Donald Trump na Iran da chauna aki akhang piraduna chahi kun lom changna Vietnam ga songna ki balan gi wafam palladuna matam amada hekta Iran gi leimai da US ki khomi lanmi thajilakpa yai hojik songna ri balano si da US na tung handuna chatnabagi wafam leite Trump na siguma wafam phongduraki basigi matung ina thuba matam gi manungda Iran gi leimai da US ki khomilan mising thajilak payan leire haina so expert sing na phongdungnar khibani hairi Trump gi lengang na Iran gi leimai da khomilan mi thajilak payabagi wafam phongdurakrabasu leiba sigi miyam amadi luchingba kayana Iran gi leimai da US ki lan mi thajin bagi wafam asi yaningdri hairi census yaithokpagi matang da lenga ki oiba chapchaba firif lawnaba khanaba leire losi dikho manipur gi oina census pangthokpagi matam yaithoknabagi matang da lenga ki oiba chapchaba firif ama lawnaba wafam kaya khanaba leire haina manipur gi deputy chief minister Dr. Losi Dikho na phongdokre Naga Student Federation na sinna classic grande da ngasi deputy CM Losi Dikho butaram na okpagi thoramda paumi sing na hangba wahangi paukhum piraduna wafam asi deputy CM na phongdokhibani paumi sing da deputy CM Losi Dikho na hai census revision gi thorang asi paikhalak tringai da kupna miyeng changhoba haibasi tangai phadaba amani census haibasi tarai na loba yaroi lamdam sigi asengba miyoi singna kana kanano amadi kanglon kai na changsilakpa singna karam mano haibadu mayek singna khandokpa mathau tai lamdam asigi tongan ba civil society organization CSO sing yauna maikai kayadagi census ki matam
ꯌꯩꯊꯣꯛꯅꯕ ꯋꯥꯐꯝ ꯀꯌꯥ ꯄꯨꯈꯠꯂꯛꯂꯤꯕꯁꯤ ꯂꯩꯉꯥꯛꯅꯁꯨ ꯂꯨꯝꯅ ꯂꯧꯗꯕ ꯅꯠꯇꯦ꯫ ꯃꯔꯝ ꯑꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯦꯟꯁꯁꯀꯤ ꯃꯇꯝ ꯌꯩꯊꯣꯛꯅꯕ ꯄꯨꯈꯠꯂꯛꯂꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯈꯟꯅꯗꯨꯅ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯣꯏꯅꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯀꯤ ꯏꯁꯨ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯂꯨꯝꯅ ꯂꯧꯐꯝ ꯊꯣꯛꯏ꯫ ꯍꯟꯗꯛꯇ ꯅꯦꯁꯅꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯦꯖꯦꯟꯁꯤ (NIAꯅ ꯗꯦꯜꯂꯤ, ꯂꯈꯅꯧ ꯑꯃꯗꯤ ꯀꯣꯜꯀꯇꯥꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗꯒꯤ ꯌꯨꯀ꯭ꯔꯦꯟ ꯑꯃꯗꯤ USA ꯒꯤ ꯁꯤꯇꯤꯖꯦꯟ 8 ꯐꯥꯒꯠꯄꯒꯤ ꯋꯥꯐꯝ ꯂꯥꯛꯂꯤꯕꯁꯤ ꯂꯥꯏꯅ ꯂꯧꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯁꯦꯐ ꯑꯣꯏꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯐꯣꯔꯦꯟ ꯅꯦꯁꯅꯦꯜ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯨꯝꯅ ꯂꯧꯕꯒ ꯂꯣꯏꯅꯅ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯆꯞ ꯆꯥꯅ ꯄꯥꯏꯈꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ꯫ ꯏꯪ ꯇꯞꯄ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯊꯣꯡ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯔꯕ ꯃꯇꯝꯗ ꯑꯣꯏꯔꯛꯀꯗꯕꯅꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟ ꯌꯨꯝꯊꯛꯇꯒꯤ ꯇꯥꯔꯛꯄꯗ ꯁꯤꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯔꯣꯝ ꯇꯥꯔꯛꯄꯗ ꯄꯥꯠꯁꯣꯏ ꯄꯤꯑꯦꯁꯅ ꯀꯣꯟꯕ ꯈꯨꯝꯕꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯅꯧꯅ ꯁꯥꯕ ꯂꯩꯉꯥꯛꯀꯤ ꯚꯦꯇꯦꯔꯤꯅꯔꯤ ꯑꯦꯟ ꯑꯦꯅꯤꯃꯦꯜ ꯍꯁꯕꯦꯟꯗ꯭ꯔꯤ ꯂꯣꯏꯁꯪꯒꯤ ꯐꯤꯠꯍꯥꯎꯁꯀꯤ ꯌꯨꯝꯊꯛꯇ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯃꯣꯏꯗꯥꯡꯄꯣꯛ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯁꯃꯥꯅꯟꯗ 42 ꯑꯄꯣꯛꯄ ꯀꯦ.ꯑꯩꯆ. ꯕꯥꯕꯨꯌꯥꯏꯃ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯈꯪꯍꯧꯗꯅ ꯇꯥꯔꯛꯄꯗꯒꯤ ꯂꯥꯏꯀꯟꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯂꯒ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯤꯔꯦꯜꯁꯪꯗ ꯄꯣꯁꯠꯃꯣꯔꯇꯦꯝ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ꯫ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤꯅ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃꯍꯧꯁꯥꯒꯨꯝꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯩꯇꯩꯁꯤꯡꯒꯤ ꯑꯅꯧꯕ ꯆꯍꯤ ꯍꯧꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯨ ꯑꯣꯏꯔꯤꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯃꯍꯥꯛꯀꯤ ꯄꯥꯎꯖꯦꯜꯅ ꯍꯥꯏ ꯑꯔꯤꯕ ꯀꯨꯝ ꯂꯣꯏꯗꯨꯅ ꯑꯅꯧꯕ ꯆꯍꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯂꯥꯛꯄꯗ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯥꯛꯀꯗꯕ ꯑꯅꯧꯕ ꯆꯍꯤ ꯑꯁꯤꯕꯨ ꯁꯦꯝꯕꯤꯔꯛꯄ ꯃꯄꯨꯒꯤ ꯃꯐꯝꯗ ꯊꯧꯅꯤꯖꯗꯨꯅ ꯃꯊꯦꯜ ꯂꯨꯀꯣꯏ ꯀꯌꯥ ꯀꯠꯆꯗꯨꯅ ꯆꯍꯤ ꯑꯁꯤꯕꯨ ꯏꯪ ꯇꯞꯄ ꯋꯥꯠꯇ ꯄꯥꯗꯕ ꯇꯪꯗꯨ ꯂꯩꯇꯥꯅ ꯄꯥꯟꯕ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯑꯃꯁꯨꯡ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯊꯧꯅꯤꯔꯁꯤ꯫ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯀꯤ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯃꯠꯇ ꯑꯣꯏꯕ ꯋꯥꯈꯜꯗ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯏꯆꯤꯜ ꯏꯅꯥꯎ ꯑꯣꯏꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯆꯦꯠꯁꯤꯟꯕ ꯅꯨꯡꯉꯥꯏꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯔꯤ꯫ ꯒꯚꯔꯅꯔꯅ ꯆꯩꯔꯥꯎꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯒꯚꯔꯅꯔ A.K. ꯕꯂꯥꯅ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯊꯧꯔꯝ ꯑꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯅꯧꯍꯧꯅꯍꯟꯕꯒ ꯂꯣꯏꯅꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯕ ꯑꯅꯧꯕ ꯆꯍꯤ ꯑꯃ ꯍꯧꯔꯕꯅꯤ ꯍꯥꯏꯔꯗꯨꯅ ꯊꯧꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯑꯃꯁꯨꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯛꯄ ꯃꯆꯠꯁꯤꯡ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯜ ꯂꯃꯟꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯒ ꯂꯣꯏꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕꯁꯨ ꯎꯠꯂꯤ꯫ ꯑꯅꯧꯕ ꯆꯍꯤꯕꯨ ꯇꯔꯥꯝꯅ ꯑꯣꯛꯄꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯣꯏꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯃꯔꯣꯝꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯈꯦꯝꯆꯥꯟꯅꯁꯨ ꯍꯌꯦꯡ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯁꯖꯤꯕꯨ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯁꯅꯨ ꯍꯥꯏꯔꯤ꯫ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁ꯭ꯄꯤꯀꯔ ꯇꯤ.ꯍꯩꯆ. ꯁꯩꯇꯕ꯭ꯔꯇꯅꯁꯨ ꯃꯤꯌꯥꯝꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ꯫ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯟꯊꯥꯔꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ꯫ KNFB ꯄꯤꯗꯦꯐ 5 ꯁꯤꯔꯒ 3 ꯁꯣꯛꯄꯒꯤ ꯔꯤꯄꯣꯔꯠ ꯐꯪꯂꯦ꯫ ꯂꯤꯇꯥꯟꯒꯤ ꯇꯥꯡꯈꯨꯜ ꯈꯨꯜ 2 ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ ꯈꯔ ꯀꯥꯞꯂꯛꯈ꯭रे꯫ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯔꯣꯏꯕ ꯁꯔꯨꯛꯀ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯟꯊꯥꯔ ꯍꯥꯏꯔꯒ ꯈꯪꯅꯕ ꯃꯐꯝ ꯑꯃꯗ ꯂꯩꯕ ꯑꯗꯨꯒꯤ ꯃꯤꯂꯤꯇꯔꯤ ꯂꯩꯉꯥꯛ ꯁꯧꯒꯠꯄ ꯁꯥꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ (SNA)ꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯃꯤꯂꯤꯇꯔꯤ ꯍꯨꯟꯇꯥꯒꯤ ꯃꯥꯌꯣꯛꯇ ꯂꯥꯟ ꯍꯧꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗ ꯕꯦꯖ ꯇꯧꯕ KNFB ꯄꯤꯗꯤꯑꯦꯐꯀꯤ ꯀꯦꯗꯔꯁꯤꯡꯒꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠꯊꯣꯛꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯗ KNFB ꯄꯤꯗꯤꯑꯦꯐꯀꯤ ꯀꯦꯗꯔ 5 ꯁꯤꯔꯒ ꯑꯇꯣꯞꯄ 4ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈ꯭ꯔꯦ ꯑꯃꯁꯨꯡ ꯃꯈꯣꯏ 4ꯅ ꯄꯥꯏꯔꯛꯄ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯁꯥꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯊꯥꯖꯕ ꯌꯥꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯗꯣꯛ ꯑꯁꯤ ꯉꯁꯤ ꯑꯌꯨꯛ ꯑꯉꯟꯕ ꯄꯨꯡ 5:30 ꯔꯣꯝ ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯟꯊꯥꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯁꯥꯟ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤꯒꯤ ꯀꯦꯝꯞ ꯇꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ KNFB ꯄꯤꯗꯤꯑꯦꯐꯀꯤ ꯀꯦꯗꯔꯁꯤꯡꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯗꯨꯅ ꯊꯣꯝꯖꯤꯜꯂꯛꯂꯒ SNAꯒꯤ ꯀꯦꯝꯞ ꯑꯁꯤꯗ ꯑꯦꯇꯦꯛ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ SNAꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯆꯞ ꯆꯥꯅ ꯈꯨꯠ ꯍꯟꯗꯨꯅ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯈꯨꯠ ꯊꯣꯛꯅꯈꯤꯕꯅꯤ꯫ ꯃꯁꯤꯗ KNFB ꯄꯤꯗꯤꯑꯦꯐꯀꯤꯅꯤ ꯍꯥꯏꯕ ꯀꯦꯗꯔ 5 ꯁꯤꯔꯒ 4ꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯅ SNAꯒꯤ ꯄꯔꯁꯣꯅꯦꯜꯁꯤꯡꯅ ꯔꯤꯀꯣꯚꯔ ꯇꯧꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯉꯝꯈꯩ ꯃꯅꯨꯡꯗ ꯊꯣꯛꯄ ꯑꯣꯏꯔꯕꯁꯨ ꯊꯧꯗꯣꯛ ꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯃꯅꯤꯄꯨꯔꯒꯤ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯂꯩꯕ ꯃꯔꯝꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗꯁꯨ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯥ ꯇꯥꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯄ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 8:50 ꯔꯣꯝ ꯇꯥꯔꯛꯄꯗ ꯄꯥꯎꯆꯦ ꯑꯁꯤꯅ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯨꯕꯗ ꯔꯤꯡ ꯆꯠꯂꯕꯁꯨ ꯄꯥꯏꯈꯠꯂꯛꯈꯤꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠ ꯑꯃꯠꯇ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯑꯃꯔꯣꯝꯗ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯤꯇꯥꯟꯗ
ꯃꯃꯥꯡ ꯊꯥꯗꯒꯤ ꯍꯧꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯃꯊꯪ ꯊꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯊꯝꯂꯛꯄ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯂꯧꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6:30 ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯂꯣꯝ ꯇꯥꯔꯛꯄꯗ ꯂꯤꯇꯥꯟ ꯄꯤꯑꯦꯁꯀꯤ ꯖꯨꯔꯤꯁꯗꯤꯛꯁꯟ ꯃꯅꯨꯡ ꯆꯜꯂꯤꯕ ꯖꯥꯟꯂꯦꯟꯐꯨꯡ ꯑꯃꯗꯤ ꯁꯪꯀꯥꯏ ꯈꯨꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯀꯨꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯕꯪꯀꯔꯗꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯕ ꯇꯥꯡꯈꯨꯜꯒꯤ ꯈꯨꯜꯁꯤꯡ ꯇꯝꯅ ꯅꯣꯡꯃꯩ ꯔꯥꯎꯟ 5-6 ꯂꯣꯝ ꯀꯥꯞꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯂꯕꯁꯨ ꯇꯥꯡꯈꯨꯜ ꯈꯨꯜꯁꯤꯡꯒꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯍꯟꯗꯨꯅ ꯀꯥꯞꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯄꯒ ꯏꯔꯣꯏꯅꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯍꯦꯟꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯁꯦꯟ ꯊꯧꯔꯥꯡ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫